Ngasisu mahusagumna mayamgidamakta nungairaba phungaw wari ama puduna lakjari. Wari asibu ibirakpina Pepe Thokjom. Wari asigi mamingna umangna chanba pathaw. Thaina mamangai matam amada yamna chawba umang amagi manak nakna apikpa mi yamna tadaba khul macha ama leirami. Adubu khul asida tariba miyoising asina wakhal taba watpa amadi Makhoygi kananabagidamagta umang asida horiba uwa kaya ama nong makangdana yanthatpa kakthatpa tawrami. Maram asidagi khul asida aying asagi khal mahawsagi oiba khongchat pumnamak akaibagi akaiba ngakta oirakle. Nong ising matam chadre aying asa onaragle. Khudingmak onatainaba ngakta oirakle. Nong churagana hektamak haithama makhai chuba Khun pumbado ising isaw thoktre phawba sudragana hekta sahi chuppa sudana leiba sare hekta khangma ngamdaba makhai saba ingle sathina ingba asigumba kaya asina khunja singdo awaba khamthengna mayoknarami adubu masi pumba singse thengnarabasu khunja singdo wakhal tabadi yawnadi amuksu wakhal tadraba khunja singi marakta Wakhal lausing yamna leiba pukjel yamna chawba minungsidana yomba naha pakhang pathaw kouba ama leirami. Pathaw mama lukhrabiga machemga punna leiminabani. Apokpa mapadi mahakna yamna piklingai khudong thiba amadagi leikidre. Mahak subo nombasu aduki matik kalli. Khunjasingdo yumda sabana leiba ngamnadraduna thoknarei. Mauna amana saurap tawna pikliba Mazanupadu yingduna asumna hairi isaga loina khare he ai pele haisini sana marona masabani nangna marona ma ingai kanbani aine ngasi khodokse asum saugulakadori khupaksna ne mamai mamiche khangdana se che thazlakani adagidi ne nang ingai du tawni wa kapkani khangdri mawadugi maning oira male khara ahal oirap tawbi nupi amana thoraktuna haire hai Kay nuni mo ibema nasadubu adumaina chayba hawnabro phana sawninglabasu phajana haibiyune angangni karisu khamjaba nateko masu sabasida khangma ngamjadaduna tawribanine mamani haidana ningai tawjaribani mawaduna khumlai imana khamdadana tawrini ka ama hemalabani magi ningaisi aisune themba yabadi thembani adubu ngamsilaktabagini Maikai amaromdana mani mamawdo asumna ngangnari nakan amaromdana amuksu ahal ani ahum punsinduna asumna wari sari mahawsadi asumna khunse tawramdabani handaki kummasina ka amahena sabagumna tawido khangdrene tawrise imungdaga leiba ngambajanate aigi kaduna amukka hena sabagum tawi Phamungdaga mikupphani hipula ubanga manatine isa pumbase humang hekta iruzabagum lupi bazani masi pumbase sengna hayorabadi aikhoina chinda pangangangjabagi wani tasengbadine aikhoigi iralni aikhoini isagi kananabagidama khanduna thabak tawbana ngasi mahaise phanglibani natrane aigi wase chumloidro nang ai sumangai matam amada naha oiringai Haksangna samugumna kalingai isagi kanabadu khakkhali tungda kai oirakani khalludabana mahi ase phambani asumna khunjasingdo magi thokpa tawnaduna numitugi asabado khangnarami numit kharani haujinkre pathawdo mangol dhari duda tharo maro onduna asabado khangna asumna matongta sonje khunjasingse phibam masina siyoruba si phawba wakhal tamande Uwa singse yanthatpa lepteba memsa masana murum sonduna nganglibado asaba khanglingai cherak aduda waduna achumbu oirabasu tasengna taningba puktraduna saurapna hairei amukta tuminna layuibungo nangna nganglibado achumbu oirabasu ima hojik makki oinadi taningde ko adugi sarukna nakanna layribu humaido amukta pirau ima amukta humlaga ingbo yenge Pathaw handakti karisu kumlaktre nakan balai humaido tap pairaga mamada satpisinduna longna amuk hithakri
ꯋꯥꯈꯜꯗꯁꯨ ꯃꯁꯤ ꯄꯨꯝꯕꯁꯦ ꯈꯨꯟꯖꯥꯁꯤꯡꯁꯤꯅ ꯎ ꯋꯥ ꯌꯥꯜꯂꯕꯁꯨ ꯌꯥꯟꯈ꯭ꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯃ ꯍꯦꯛ ꯃꯐꯝꯗꯨꯗ ꯊꯥꯖꯤꯟꯕꯤꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯀꯥꯟꯅꯕ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯁꯨ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯆꯠꯄ ꯉꯝꯂꯝꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯈꯔꯗꯤ ꯍꯟꯊꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯀꯥꯏꯗꯅ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯅꯪꯂꯤꯕ ꯑꯋꯥꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯈꯨꯟꯖꯥꯁꯤꯡꯗꯣ ꯀꯅꯥ ꯑꯃꯠꯇ ꯑꯁꯥꯕ ꯃꯩꯆꯥꯛꯇꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯂꯤꯕ ꯀꯌꯥꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯋꯥ ꯀꯞꯅꯔꯤ ꯑꯍꯟ ꯑꯁꯣꯟꯕ ꯂꯩꯕꯁꯤꯡꯁꯨ ꯃꯩꯁꯥ ꯑꯁꯤꯅ ꯋꯥꯈꯜ ꯃꯥꯡꯂꯗꯨꯅ ꯗꯨꯞ ꯍꯦꯛꯇ ꯋꯥꯟꯊꯅꯔꯦ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯄꯨꯟꯒꯤ ꯏꯁꯤꯡꯁꯨ ꯃꯩꯊꯛꯇ ꯊꯝꯕꯒꯨꯝ ꯄ꯭ꯔꯣꯛ ꯁꯧꯔꯦ ꯑꯏꯪꯕ ꯃꯐꯝ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯄꯥꯊꯧꯗꯣ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯍꯤꯞꯂꯝꯕꯗꯒꯤ ꯃꯃꯥꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯨꯃꯥꯏꯗꯨꯅ ꯇꯣꯝꯇ ꯁꯨꯝ ꯍꯨꯝꯃꯅꯨ ꯑꯩꯁꯨ ꯈꯔ ꯍꯨꯝꯒꯦ ꯌꯥꯝ ꯁꯥꯔꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯃꯦꯝꯆꯥꯅ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯁꯨ ꯑꯃ ꯄꯥꯝꯂꯒ ꯅꯁꯥꯒꯤ ꯁꯦꯜꯅ ꯂꯩꯖꯧ ꯏꯃꯥꯒꯤ ꯍꯨꯃꯥꯏꯁꯦ ꯋꯥꯏꯅꯁꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯛꯀꯅꯨ ꯃꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯏꯃꯥ ꯈꯥꯡꯕ ꯉꯝꯗꯦ ꯑꯁꯥꯕꯁꯦ ꯄꯥꯊꯧ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯑꯁ ꯏꯃꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯐꯖꯗꯦ ꯑꯗꯨꯁꯨ ꯅꯆꯥꯗ ꯀꯔꯤ ꯊꯃꯣꯏꯅꯣ ꯃꯤꯒꯤ ꯃꯃꯥꯗꯤ ꯃꯆꯥꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯗꯦ ꯍꯥꯏꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯃꯈꯜ ꯑꯃꯅꯤ ꯑꯩꯗꯤ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦꯕꯨ ꯏꯃꯥ ꯑꯩꯁꯤ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯅꯤꯀꯣ ꯑꯩꯁꯤꯕꯨ ꯈꯨꯜꯂꯛꯄ꯭ꯔꯥꯕ ꯃꯦꯝꯆꯥ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯏꯃꯥꯒꯤ ꯄꯥꯊꯧ ꯅꯪꯅꯦ ꯏꯃꯥꯒꯤ ꯃꯥꯡꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯨ ꯁꯥꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯆꯤꯟꯗꯣ ꯀꯕꯣꯛ ꯄꯣꯛꯄꯅꯦ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗꯦꯃꯤ ꯄꯥꯊꯧꯅ ꯑꯩꯈꯣꯏ ꯃꯥꯁꯤ ꯇꯣꯛ ꯐꯠꯇꯦꯍꯦ ꯃꯦꯝꯆꯥ ꯁꯧꯔꯞꯅ ꯄꯥꯊꯧ ꯃꯃꯥꯅ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯐ꯭ꯔꯪ ꯍꯦꯛ ꯆꯣꯡꯈꯠꯂꯤ ꯄꯥꯊꯧꯅ ꯏꯃꯥ ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯅꯥꯒꯁꯤ ꯂꯣꯏꯅ ꯄꯪꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯃꯦꯝꯆꯥꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯤ ꯀꯣꯛ ꯍꯦꯛ ꯊꯣꯛꯈ꯭ꯔꯣꯗꯅ ꯁꯨꯝ ꯂꯩꯔꯒ ꯂꯩꯁꯤꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯍꯧꯒꯦ ꯏꯪꯅ ꯑꯃꯨꯛꯇ ꯂꯩꯒꯦ ꯄꯥꯊꯧ ꯍꯟꯗꯛꯇꯤ ꯈꯨꯝꯕꯒ ꯇꯜꯂ ꯃꯥꯜꯂꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯏꯃꯥꯅꯦ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯅ ꯇꯥꯏꯕꯪꯄꯥꯟ ꯁꯦꯕꯥꯛꯅꯕꯤ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯇꯧꯏꯗ ꯃꯤꯒꯤꯗꯤ ꯃꯃꯥꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯃꯆꯥꯁꯤꯡꯗꯨ ꯂꯩꯔꯕꯗꯤ ꯑꯋꯥ ꯑꯅꯥ ꯃꯩꯁꯥ ꯄꯨꯝꯕ ꯀꯣꯛꯏ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯁꯤꯅ ꯃꯆꯥꯁꯦ ꯂꯥꯞꯅ ꯂꯩꯈ꯭ꯔꯒ ꯑꯋꯥꯕ ꯄꯨꯝꯕ ꯐꯩ ꯍꯥꯏꯔꯤ ꯑꯣꯟꯊꯣꯛꯏꯗꯀꯣ ꯏꯃꯥ ꯅꯪꯁꯤꯁꯨ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯅ ꯄꯥꯊꯧꯗꯣ ꯑꯁꯨꯝꯅ ꯌꯨꯝꯗꯒꯤ ꯇꯞꯂꯤ ꯊꯣꯛꯂꯛꯂꯤ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯟꯖꯩ ꯀꯥꯟꯅꯗꯦ ꯎꯃꯪꯗ ꯆꯪꯗꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯨꯔꯨꯕꯅ ꯐꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯊꯧꯗꯣ ꯎꯃꯪ ꯇꯝꯅ ꯁꯥꯈ꯭ꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥ ꯃꯔꯛꯇꯨꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯁꯦꯅꯨꯗꯣ ꯃꯈꯨꯠꯇ ꯍꯩꯅꯧ ꯈꯔ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯊꯧꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯁꯦꯅꯨꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯣ ꯁꯦꯅꯨ ꯇꯨꯡ ꯑꯣꯟꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯁꯠ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯂꯒ ꯅꯣꯛꯇꯨꯅ ꯑꯌꯥ ꯏꯕꯨꯡ ꯀꯗꯣꯝꯗꯅꯣ ꯄꯥꯊꯧꯅ ꯁꯨꯝ ꯊꯣꯛꯂꯛꯏꯅꯦ ꯁꯥꯕꯁꯤꯗ ꯏꯃꯨꯡꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯊꯣꯛꯂꯛꯏꯅꯤ ꯁꯦꯅꯨꯅ ꯑꯣ ꯑꯗꯣ ꯍꯩꯅꯧ ꯆꯥꯎ ꯌꯥꯝ ꯍꯥꯎꯕꯅꯦ ꯄꯥꯊꯧꯅ ꯌꯥꯔꯅꯤꯗ ꯑꯗꯣ ꯁꯦꯅꯣ ꯅꯪꯁꯦ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯩꯒꯤ ꯋꯥꯁꯤ ꯈꯪꯁꯤꯟꯅꯗꯅ ꯑꯁꯨꯝ ꯂꯩꯊꯣꯛꯇꯣꯏꯁꯦ ꯑꯩꯒꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯁꯦꯅꯨꯅ ꯏꯕꯨꯡ ꯅꯆꯜ ꯀꯩ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯅꯆꯜꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯏꯕꯨꯡꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯅꯆꯜꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯗꯨꯅ ꯅꯆꯜꯅ ꯐꯤꯔꯦꯞ ꯑꯃꯠꯇ ꯂꯦꯞꯄ ꯉꯝꯖꯗꯕꯅꯤ ꯄꯥꯊꯧ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯐꯔꯦ ꯑꯩ ꯅꯉꯣꯟꯗ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯗꯦ ꯑꯩ ꯅꯪꯅ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯑꯗꯨꯝ ꯉꯥꯏꯒꯦ ꯁꯦꯅꯨ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯏꯕꯨꯡ ꯄꯥꯊꯧꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯖꯍꯧꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯄꯥꯊꯧ ꯑꯃꯨꯛ ꯍꯟꯅ ꯎꯃꯪꯒꯤ ꯃꯥꯏꯀꯩ ꯄꯥꯡꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯟꯗꯛꯃꯨꯛꯇꯤ ꯒꯨꯍꯥ ꯑꯃꯒꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯍꯟ ꯅꯨꯄꯤ ꯑꯃꯅ ꯋꯥꯟꯊꯔꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ
Madu ubada pathau khangpret khangna machinda asidi asaba sida wakhal ga mangbo oirini ne wahai asi haiduna ahal oirabe nupi adugi manakta prap chamsinduna ibo ahaldo pathau na kauba dudadi mamito uirum panglai pathau amukasu ibo tabro ibo sanahanbina tare abok tare abok dina nungsagi maisa se khang ngamdraduna wakhal se mangluraba maline isunupa abok amukta hogotke amukta sawro pathau na ho ibo asumna pathau na tawduna sanahanbibu tapna hogatpiduna tumina ngaihak phamhali pathau mahaki matawdo ngaihak asum yenglambadagi tapna hanglai ibok na nungsa sida wana laktrasu ibuki isara kanano naha ama kuk tharakpa yadro moisuna wakhal yawmande asuk solaba ibok nangbu nungsa sida thadora isibu nasu ai thengnarambagi pharibani karigumba thengnaramdrabadi kamdawne phattanumda thoklamlabade sanahanbi pathaugi pakhatchaba matawdu ubada nokphet tawna isunupa nangi wasi tabada nabok aigi thamoi se khangnung hek nungsirai ha iboki dine isa nupa makhaktani adubu mahakti sel tanbani haiduna langphaida leikine adagi imo adusu maraibak thibana leikidre isu nupa amaga aigada leibani apikpa isu dubu ibokna karamna guhadagi ising sokla haina thadorakania pathau mahakna haidoklugiba waduga sanahanbina hairakliba waduga masado nungairaktre pathau tapna adudi aina nungtigi laklaga ibuki ising honbiba tare adoibo ibuku chatpa ngamladro nasu yum phawba thimbiramlage sanahanbina ngamlani chalasi asumna hainaduna sanahanbi amadi pathau makoi anido sanahanbigi mayum tamna lagli pathau mangol masida ningthina phamliba boinawbu ubada sanahanbida haipet yenglaga asumna hairei ibuki isu haibadu asira sanahanbina mani sunupa pathau ngaklip tawna asidi aigumba manga mukti oiramnibu asiyore ibokna pikliba isunupa haibado ibo hayengdagi sumaina tawro ibokna matunta thadokpa nungaite hairasu nasunupa asiga punna chatlo aduga isingdo mangonda holalu aigumba manga taruk sawbu mana ising punna ma honba ngamde kaidudi yamna thina sathina ikainingai wanimi boinaw hainawdu chop saina haire idea ngange kamaine ising chokpa chatono ising chokpadi ahanna chalidudi angang di chatpa yadi haidudi apangna nupa angangna ising manakta changjiladi isingda iraknadana siroidro hairakliba wado tabada pathau masado khangha hai matawdu ubada sanahanbina pakhatchaduna isunupa kaidawra ibuk ising purakke pathawna yarani bo kaishu tawdiye adoibo nangi nasunupasi sahi tawbudi angang oijarambe ado phibam sidi ubada aikhoi ke saruk manga taruk ki sauri ngangthoklakliba wasisu sathina likhatle pharebok adudi nasu amuk thokrage asumna hainaduna pathau sanahanbigi mayumdagi thoraktuna umang tamna muk lakle handang mukti asum lakpana umang yoraduna manungda changsilakli adubu mahakna sum changsilakpada thopa amadi thembung makoi ani changna ujaw ama yalibado urai madu ubada pathau prap changsinduna asumna hairei soy korino thopa thembunga nakuyani na tawisidia ujaw si yathakanune aine nakuyani gi nagunju chakchana khangi ujaw se yathatpa khaktani ujaw sigi mahut atopa amadi nakui anina kaidawrungda thajiloi natro chungdrai na haise thopa amadi thembung makoi anido pathaugi wana achumba oibana paukhum piba ngamdraduna mamai singdo tumin lupthaki matawdu ubada pathausu haipet yenglamlaga hairei kanade ujaw se yanthatpagi mahut atopa upai amu oini thiyu ai khangde nakhoyani na ujaw se kari da sizinagani haibadi adubu ujaw sidi yanthatkan yengo nakhoisu
ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯤꯅ ꯎꯃꯪ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯖꯥꯎꯁꯤꯡꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯌꯥꯟꯊꯠꯄꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯥꯏꯊꯔꯛꯂꯕ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠ ꯃꯁꯦ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯟꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯒꯗꯕꯅꯤ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯑꯁꯤ ꯏꯁꯥꯅ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯕ ꯑꯁꯤꯅꯤ ꯊꯣꯛꯄꯅ ꯄꯥꯊꯧ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜ ꯌꯥꯎꯃꯟꯗꯕ ꯍꯥꯏꯕꯗꯨꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕꯅꯤ ꯎꯖꯥꯎꯁꯦ ꯌꯥꯟꯕꯒꯤ ꯃꯍꯨꯠ ꯑꯄꯤꯛꯄ ꯎꯄꯥꯝꯕꯤ 5ꯃꯨꯛ ꯑꯣꯏꯅ ꯊꯥꯖꯤꯜꯂꯝꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯥꯊꯧ ꯅꯣꯛꯂꯒ ꯑꯗꯨꯅꯤꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯍꯟꯅꯈ꯭ꯔꯦ ꯄꯥꯊꯧꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯆꯠꯂꯝꯕꯗꯒꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯑꯗꯣ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯈꯪꯍꯧꯗꯅ ꯊꯛ ꯊꯛ ꯅꯤꯛꯂꯛꯂꯝꯃꯤ ꯄꯥꯊꯧ ꯄꯥꯈꯠꯅ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯁꯠ ꯃꯈꯥꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯆꯞ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯄꯥꯊꯧ ꯃꯆꯤꯟꯗ ꯇꯞꯅ ꯐꯈ꯭ꯔꯦꯅꯦ ꯁꯥꯊꯤꯅꯦ ꯅꯤꯛꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯛꯌꯦꯠ ꯑꯁꯨꯝ ꯌꯦꯡꯊꯣꯔꯛꯄꯗ ꯄꯥꯊꯧ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗꯣ ꯏꯍꯥꯡ ꯍꯥꯡꯅ ꯀꯔꯤꯁꯨ ꯂꯩꯍꯧꯗꯕꯗꯣ ꯈꯨꯗꯛꯇ ꯀꯔꯝꯅ ꯄꯤꯛꯇꯛ ꯇꯧꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯄꯥꯊꯧꯅ ꯁꯤꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯆꯪꯁꯤꯜꯂꯒ ꯑꯩꯕꯨ ꯌꯦꯡꯉꯁꯤꯔꯅꯦ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦꯗꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯊꯧ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯃꯍꯥꯛꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯃꯌꯦꯛ ꯈꯔ ꯏꯔꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯄꯥꯏ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯕꯨꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯅꯤ ꯄꯥꯊꯧ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯣ ꯄꯥꯔꯒ ꯋꯥꯈꯜꯗ ꯀꯔꯤꯕꯨ ꯍꯥꯏꯔꯤꯅꯣ ꯁꯤꯅ ꯑꯁꯤ ꯈꯟꯅ ꯄꯥꯊꯧ ꯊꯣꯡꯗꯣ ꯁꯠ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯄꯥꯊꯧ ꯉꯛꯂꯤꯉꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯤ ꯌꯨꯝ ꯑꯗꯣ ꯃꯄꯥꯟꯗ ꯎꯕꯗ ꯌꯥꯝꯅ ꯄꯤꯛꯂꯕꯁꯨ ꯃꯅꯨꯡꯗꯗꯤ ꯑꯉꯛꯄꯒꯤ ꯁꯛꯇꯝꯅꯤ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯥ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯁꯤꯡꯗꯨ ꯎꯕꯗ ꯄꯥꯊꯧ ꯃꯌꯥ ꯎꯝꯁꯤꯟꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯇꯦꯅꯋꯥ ꯑꯃ ꯄꯥꯊꯧꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ ꯌꯨꯝ ꯑꯁꯦ ꯀꯣꯔꯧ ꯃꯥꯅ ꯊꯣꯛꯂꯤꯉꯩ ꯅꯅꯤꯡ ꯇꯝꯖꯧ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯌꯨꯝꯁꯤꯗ ꯂꯩꯒꯅꯨ ꯋꯥꯍꯩ ꯑꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯝꯕ ꯇꯦꯅꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈ꯭ꯔꯤ ꯄꯥꯊꯧ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯨꯕꯨ ꯈꯪꯉꯦ ꯑꯗꯨꯗꯤ ꯀꯥꯟꯅꯗꯦ ꯌꯨꯝꯁꯤꯒꯤ ꯀꯥꯁꯤꯡꯁꯦ ꯀꯩ ꯂꯩ ꯍꯥꯏꯗꯅ ꯑꯃꯨꯛꯇꯕꯨ ꯌꯦꯡꯂꯨꯒꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜꯕꯨ ꯑꯣꯏꯁꯤꯜꯂꯨꯗꯦ ꯌꯨꯝꯁꯦ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯤꯗꯤ ꯄꯨꯡꯏꯪ ꯏꯪꯈ꯭ꯔꯦꯗꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯉꯤ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯁꯤ ꯌꯨꯝꯁꯦ ꯑꯆꯝꯕꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯁꯨꯝꯅ ꯄꯥꯊꯧ ꯌꯨꯝꯗꯨꯒꯤ ꯂꯩꯔꯤꯕ ꯀꯥꯁꯤꯡꯗꯣ ꯆꯪꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯂꯤꯕ ꯃꯈꯩ ꯀꯥꯁꯤꯡꯗꯨꯗꯤ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ ꯀꯥ ꯈꯨꯗꯤꯡ ꯇꯅꯥꯜꯂꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯀꯌꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯄꯤꯛ ꯊꯟꯅ ꯂꯩ ꯆꯥꯎꯕꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯀꯥ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 10ꯗꯤ ꯂꯥꯏꯅ ꯂꯩꯕ ꯆꯟꯒꯅꯤ ꯐꯃꯨꯡꯁꯨ ꯌꯥꯝꯅ ꯄꯥꯛꯏ ꯃꯤ ꯑꯃꯅ ꯍꯤꯡꯕꯗ ꯆꯪꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯉꯥꯡ ꯑꯍꯟꯒꯤ ꯈꯥꯛꯇꯅ ꯂꯩ ꯑꯁꯨꯝꯅ ꯄꯥꯊꯧ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯀꯥ ꯑꯃꯒꯤ ꯊꯣꯡꯖꯤꯟꯗ ꯆꯞ ꯂꯦꯞꯇꯨꯅ ꯊꯥꯔꯝꯂꯤꯕ ꯃꯌꯦꯛꯁꯤꯡꯗꯨ ꯄꯥꯔꯛꯏ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡ ꯍꯥꯏꯌꯨ ꯄꯥꯊꯧ ꯋꯥꯍꯩ ꯄꯔꯦꯡꯗꯨ ꯄꯥꯔꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯁꯤꯅ ꯆꯥꯛꯁꯪ ꯑꯣꯏꯕ ꯇꯥꯏ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯀꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯄꯥꯊꯧ ꯊꯣꯡꯗꯣ ꯁꯠ ꯍꯥꯡꯗꯨꯅ ꯆꯪꯂꯛꯇꯨꯅ ꯌꯦꯡꯉꯤ ꯆꯥꯛꯁꯪꯗꯣ ꯄꯣꯠꯆꯩ ꯈꯨꯗꯤꯡ ꯁꯨꯅ ꯂꯩ ꯌꯦꯡꯕꯗꯁꯨ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯎꯏ ꯃꯍꯥꯛꯅ ꯁꯨꯝ ꯑꯀꯣꯏꯕꯗꯣ ꯌꯦꯡꯂꯝꯕꯗꯒꯤ ꯃꯆꯤꯟꯗ ꯁꯨꯝꯅ ꯍꯥꯏꯖꯩ ꯁꯤꯗꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡ ꯁꯨꯅ ꯂꯩ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯆꯥꯁꯤꯒꯦ ꯄꯥꯛꯅꯝ ꯆꯥꯁꯤꯔꯥ ꯌꯥꯏ ꯄꯥꯛꯅꯝ ꯆꯥꯕ ꯋꯥꯍꯩ ꯑꯁꯤ ꯄꯥꯊꯧꯅ ꯍꯥꯏꯈꯤꯕꯗ ꯉꯥꯏꯔꯤ ꯈꯪꯍꯧꯗꯦ ꯄꯥꯊꯧꯒꯤ ꯃꯤꯠꯃꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯄꯥꯛꯅꯝꯗꯣ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯄ ꯄꯥꯊꯧ ꯏꯈꯪ ꯈꯪꯅ ꯍꯩꯁ ꯄꯥꯛꯅꯝꯅꯤꯅꯦ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯉꯁꯥꯏ ꯊꯣꯡꯖꯤꯟꯗ ꯏꯔꯝꯕꯗꯣ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡ ꯆꯤꯟꯁꯤꯅ ꯄꯟꯕꯒ ꯊꯣꯛꯂꯛꯀꯅꯤ ꯑꯁꯤꯅꯤ ꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥꯎꯔꯅꯤꯗ ꯑꯩꯕꯨ ꯀꯩ ꯑꯃꯨꯛ ꯀꯧꯁꯤꯒꯦ ꯂꯩꯔꯦ
lafu singju adagi nga thongba ironba aduga chak handaksu pathongna mathel sing adu hek pankhibaga khudakta loina mahaki mitmangda thoklakle madu ubada pathau wakhal ama khalai asuk nungaiba mafam ase aigi khunja singdasu haiduna aikhoi pumnamakna phangliba awabado ayuk nungthilgi matamda sida laktuna leiraga phanaba singba yaina numidangi matamda yumda leinarabaso adudi ai sanaba singse hana prap chathoklage aduga khunja singga unarage asumna pathau leiriba acha thaksingdo loina chathoklaba matung mahaki khunda muk halaktuna khunja mayamdo punna kauraga mahakna thengnarakhiba urakhiba pumbado lirami mahaki wari singdu taraga khunja nupa naha amadi thazaba watladuna asumna haire pathau nangi wadugu oibrane semjin sajin bagadi natteko pathawna natiye aigi wase asingman nupaduna hoi phare adudi nangna asingbane hairabani na hauji yumdu tamna aikhoi bu puduna chatlu yumdo khunja miyamda yenghalu asumna pathawna lochingduna khunja mayam duga punna yumdu tamna umangda lakle khunja mayam dusu pathawgumna yumdugi matawdu ubada ngakpana kham thengkhre maraktuda memsa sanahanbi boinaw thopa amadi thembung makhoisu yauri sanahanbina isunupa nangdi yumse karamna sida lei khangliba pathau nokpet tawna yamna sangi ibo kona numit amada phajana lirage amuksu khunja mayamda onsinduna mayamda aina thamjagadaba wafamdi yumse ayuk nungthilgi matamda khakta aikhoina leigadabani numidang tasilaklabadi isa na khangna yumda hanasi mafam sida leiba yade aduga wafam amana saning ba khudingmak chinda panbaga khudakta mitmangda thokpani angang nupa macha amana phat haire is adudi ai changyenge asing mathokra haibado yenge ai gi mangdane ko ahau athum mayam ama thokro khudakta mitmangda angang duna hairibado thoklakle khunja pumnamak ngaknari ngai mathakta amukke hena ngaknari khunja singi maku koiriba khulakpa ya school mamito chapu muklak thoklaga is sidi mitrangi yumni ne asumna mayamdo punna numitumadi harau yumduda laiminaduna numidang tasilaklaba matamda yumda hanari memsa mayum yaubaga maithongdo isuk-sukna hairei yum gaise hanjiningdreda imadi ngasaigi mafamdo aduda dum lainingle ibungwa umangda muksa siba ada oina leirusi ing launa nungaina sida asabase wana khangduna nongan mangai gedabagi saru pathau mamagi wahaida noktuna kumlai ima nang sisu aina ngasai haikibado tahaudrabraba natraga kawrabro memsana tahawe adu oirabasu hairibanine yagadra haidana asumna nongmanini haujinki pathawna luchingduna khunja sing pomba ayuk nungthilgi matamda umangi yum aduda chatuna leirami numidangi matamdana mayum dahanduna leinarami asumna tawbadagi khunja sing ado yamna nungaina leinari ngasi su boinawdo angang nupa macha kharaga yumdugi manungda yamna nungaina chen chongduna sanarambadagi asumna khanghai haire itaw maya saksangda chatuna karino kharadi charusidana yadro aidi sumchin basida pukkase leiba yaraktre lambana muktoiba loiri hoi aisune laodudi asumna hainaduna makhoi singdo punna saksangda laktuna boinawna sumna hairami aidi kheroina chaningi mahaki waduda angang nupa macha amana noktuna khomlai ibo nangsu noiriba chawribana saduga khera mukcharadi amukka hena noi khatlani aduna haira oina chaw nangdi boinawna saningde adudi aidine kheroina chani noisu noigi apambodu chaw koino aisu aigi apamba chage haibani yetna kumsiko amana sat ekta khumjilai hoida apamba chanasi saksangse mathelu koidana pik ek thalalaga loiri
ꯑꯗꯨ ꯕꯣꯏꯅꯥꯎ ꯅꯪꯕꯨ ꯈꯦꯔꯗꯨ ꯀꯌꯥꯝ ꯌꯥꯝꯅꯗꯤ ꯆꯥꯕ ꯉꯝꯅꯤ ꯅꯪꯅ ꯉꯝꯅꯤ ꯍꯥꯏꯔꯤꯈꯩ ꯅꯇꯥꯎ ꯑꯩꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯈꯨꯗꯛꯇ ꯊꯣꯛꯍꯜꯂꯒ ꯄꯤꯖꯗꯣꯏꯅꯤꯅꯦ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯉꯁꯤꯗꯤ ꯕꯣꯏꯅꯥꯎꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯦꯡꯊꯣꯛꯄ ꯇꯥꯔꯦꯗꯅ ꯕꯣꯏꯅꯥꯎ ꯃꯤ 10ꯅ ꯆꯥꯒꯗꯕꯗꯣ ꯏꯇꯣꯝꯇ ꯆꯥꯕ ꯉꯝꯅꯤ ꯑꯩꯗꯤ ꯉꯝꯗ ꯉꯝꯈꯤꯅꯤ ꯑꯁꯤ ꯃꯌꯥꯝꯗꯨ ꯋꯥ ꯂꯧꯅ ꯄꯨꯟꯅ ꯍꯦꯛꯇ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯄꯦꯟꯕ ꯅꯥꯏꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅꯤ ꯈꯨꯟꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯌꯥꯏꯁ꯭ꯀꯨꯜꯗꯣ ꯃꯍꯥꯛꯀꯤ ꯃꯆꯨꯝ ꯈꯔ ꯐꯪꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯍꯨꯏꯅ ꯃꯄꯨ ꯏꯟꯅꯕꯒꯨꯝ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯩꯕ ꯏꯇꯣ ꯑꯃꯗꯤ ꯊꯝꯕꯧ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯕ ꯎꯃꯪꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯌꯥꯏꯁ꯭ꯀꯨꯜ ꯃꯔꯣꯜꯒꯗꯣ ꯏꯐꯥꯏ ꯐꯥꯏꯈꯩ ꯍꯥꯏꯔꯛꯏ ꯃꯁꯥꯗꯣ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯃꯣꯏ ꯉꯝꯗꯕꯣꯏ ꯂꯥꯎ ꯆꯠꯁꯤ ꯁꯤꯗꯅꯦ ꯋꯥꯅ ꯈꯥꯡꯂꯒ ꯂꯩꯒꯗꯧꯕꯤ ꯁꯔꯨꯛ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯁꯤ ꯏꯇꯣꯅ ꯏꯌꯥꯝꯕ ꯄꯥꯊꯧꯅ ꯅꯨꯃꯤꯗꯥꯡꯗ ꯌꯥꯏꯁ꯭ꯀꯨꯜꯅ ꯋꯥꯍꯩꯗꯨ ꯃꯔꯛ ꯐꯠꯊꯠꯈ꯭ꯔꯦ ꯌꯥꯏꯁ꯭ꯀꯨꯜ ꯑꯃꯗꯤ ꯊꯝꯕꯧ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯁꯥꯗꯣ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯕꯅꯤ ꯏꯇꯣꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯍꯥꯛꯅ ꯐꯅ ꯁꯦꯜꯗ ꯆꯣꯞꯂꯕꯁꯨ ꯅꯤꯁꯥꯗꯤ ꯅꯣꯡꯃꯇ ꯃꯈꯨꯠꯅ ꯁꯣꯛꯄ ꯃꯤ ꯅꯠꯇꯦ ꯀꯅꯥꯒꯤ ꯄꯥꯊꯧ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯃꯥꯅ ꯅꯨꯃꯤꯗꯥꯡꯗ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯔꯤꯗꯣ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯤ ꯂꯩꯕꯒꯤꯅꯣ ꯀꯔꯤ ꯑꯔꯣꯟꯕ ꯂꯩꯕꯅꯣ ꯃꯥꯅ ꯌꯥꯗ꯭ꯔꯤꯕꯗꯣ ꯑꯔꯣꯟꯕ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯊꯝꯕꯧꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯃꯥꯅꯤ ꯏꯌꯥꯝꯕꯒꯤ ꯋꯥꯗꯣ ꯑꯆꯨꯝꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯑꯔꯣꯟꯕ ꯑꯃ ꯂꯩꯔꯤ ꯃꯗꯣ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ ꯀꯅꯥꯅ ꯈꯪꯕꯒꯦ ꯃꯗꯨꯒꯤ ꯄꯥꯊꯧ ꯍꯥꯏꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤ ꯑꯄꯪꯕ ꯁꯤꯔꯝꯃꯗꯤ ꯌꯥꯏꯁ꯭ꯀꯨꯜꯅ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯊꯤꯖꯤꯜꯂꯨꯁꯤ ꯂꯥꯎ ꯑꯩ ꯃꯥꯡ ꯊꯥꯒꯦ ꯏꯇꯣ ꯏꯄꯥ ꯄꯥꯈꯠꯅ ꯏꯌꯥꯝꯕ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯄꯥꯊꯧ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ ꯃꯍꯥꯛꯅ ꯐꯠꯇꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ ꯃꯍꯥꯛꯅ ꯑꯊꯤꯡꯕ ꯊꯝꯂꯤꯕꯗꯣ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯂꯕꯁꯨ ꯍꯌꯦꯡ ꯍꯦꯛꯇ ꯃꯉꯣꯟꯗ ꯍꯪꯁꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯋꯥ ꯂꯣꯠꯄ ꯍꯩꯕ ꯑꯉꯥꯡ ꯅꯠꯇꯦꯗ ꯌꯥꯏꯁ꯭ꯀꯨꯜꯅ ꯏꯇꯣ ꯅꯪ ꯇꯨꯃꯤꯟꯅ ꯂꯩ ꯊꯝꯕꯧ ꯆꯠꯁꯤ ꯂꯥꯎ ꯑꯗꯨꯒꯤ ꯏꯇꯣ ꯅꯪꯗꯤ ꯂꯥꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯂꯥꯛꯑꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯅꯤꯡ ꯇꯧ ꯏꯇꯣꯅ ꯏꯌꯥꯝꯕ ꯆꯠꯂꯨꯔꯒ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏꯁ꯭ꯀꯨꯜꯅ ꯏꯇꯣ ꯑꯩꯕꯨ ꯋꯥ ꯃꯈꯥ ꯇꯥꯍꯟꯒꯅꯨ ꯑꯁꯨꯝꯅ ꯌꯥꯏꯁ꯭ꯀꯨꯜ ꯑꯃꯗꯤ ꯊꯝꯕꯧ ꯃꯈꯣꯏ ꯑꯅꯤꯗꯣ ꯏꯇꯣꯅ ꯈꯥꯝꯕ ꯌꯥꯗ ꯎꯃꯪꯒꯤ ꯌꯨꯝꯗꯣ ꯇꯥꯝꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝꯗꯨ ꯌꯧꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯌꯨꯝꯗꯣ ꯄꯨꯝꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯉꯥꯜ ꯃꯆꯦꯠ ꯑꯃꯠꯇ ꯎꯒꯦ ꯐꯪꯗꯦ ꯌꯥꯏꯁ꯭ꯀꯨꯜ ꯑꯃꯗꯤ ꯊꯝꯕꯧ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯃꯈꯣꯡꯁꯤꯡꯗꯣ ꯂꯧꯁꯤꯟꯗꯨꯅ ꯗꯨꯞ ꯗꯨꯞ ꯂꯥꯎꯅ ꯇꯨꯁꯤꯜꯂꯤ ꯊꯝꯕꯧ ꯈꯣꯟꯖꯦꯜꯗꯣ ꯍꯧꯔꯞ ꯑꯌꯣꯏꯃ ꯌꯥꯏꯁ꯭ꯀꯨꯜ ꯁꯤꯔꯦꯗꯍꯦ ꯃꯤꯀꯨꯞ ꯐꯥꯗꯦ ꯑꯃꯨꯛꯀꯁꯨ ꯀꯔꯤꯅꯣ ꯈꯪꯍꯧꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗꯨꯗ ꯗꯨꯞ ꯗꯨꯞ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯊꯝꯕꯧꯗꯣ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯅꯤꯁꯥꯒꯗꯣ ꯂꯣꯏꯅ ꯍꯦꯛꯇ ꯃꯥꯡꯈꯤ ꯊꯝꯕꯧꯅ ꯑꯌꯣ ꯏꯁ ꯀꯩꯅꯣ ꯇꯝꯅꯔꯦ ꯌꯨꯝꯁꯨ ꯇꯝꯅꯔꯦ ꯅꯥꯏ ꯏꯃꯥ ꯏꯁ ꯉꯁꯥꯏꯅ ꯏꯇꯣꯅ ꯈꯥꯝꯖꯔꯝꯕꯗꯣ ꯌꯥꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗꯕꯣ ꯏꯇꯣ ꯅꯪ ꯑꯃꯨꯛꯁꯨ ꯈꯪꯍꯧꯗꯦ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯈꯧꯔꯤꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯂꯥꯛꯁꯤꯟꯕꯒꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯌꯥꯏꯁ꯭ꯀꯨꯜꯅ ꯊꯥꯗꯣꯛꯑꯣ ꯁꯣꯔ ꯐꯨꯜꯂꯦ ꯑꯃꯨꯛꯁꯨ ꯈꯪꯊꯥ ꯍꯦꯛ ꯊꯥꯗꯣꯔꯛꯏ ꯊꯝꯕꯧꯗꯣ ꯋꯥ ꯋꯥ ꯂꯥꯎꯅ ꯀꯞꯂꯒ ꯌꯥꯏꯁ꯭ꯀꯨꯜꯗ ꯐꯠ ꯀꯣꯟꯁꯤꯜꯂꯒ ꯏꯌꯥꯝꯕ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝꯗꯨꯒꯤ ꯊꯣꯡꯖꯥꯎ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯣꯡꯖꯥꯎꯗꯨ ꯌꯧꯔꯝꯗꯥꯏ ꯊꯣꯡꯗꯣ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯜ ꯊꯣꯛꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯌꯥꯏꯁ꯭ꯀꯨꯜ ꯑꯃꯗꯤ ꯊꯝꯕꯧ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯌꯦꯡꯅꯔꯒ ꯋꯥ ꯋꯥ ꯂꯥꯎꯅ ꯄꯨꯟꯅ ꯍꯦꯛꯇ ꯀꯞꯃꯤꯟꯅꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯟꯖꯥꯁꯤꯡꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯄꯨꯟꯅ ꯎꯃꯪꯒꯤ ꯌꯨꯝꯗꯨ ꯇꯝꯅ ꯄꯥꯊꯧꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯣ ꯃꯐꯝꯗꯨ ꯌꯧꯕꯒ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯔꯤ ꯌꯨꯝꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯃꯐꯝꯗꯣ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯍꯜ ꯑꯃꯅ ꯌꯨꯝꯗꯤ ꯄꯥꯊꯧ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯇꯔꯪ ꯑꯃꯗ ꯈꯨꯝꯂꯛꯏ ꯈꯪꯗꯦ ꯑꯩꯁꯨ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯩꯃꯥ ꯌꯨꯝ ꯃꯥꯡꯈ꯭ꯔꯦ
ꯃꯌꯥꯝꯗꯣ ꯃꯀꯣꯛ ꯄꯥꯏꯅꯔꯦ, ꯋꯥꯈꯜꯁꯤꯡꯗꯣ ꯂꯣꯏꯅ ꯋꯥꯅꯔꯦ꯫ ꯑꯗꯨꯝꯅ ꯃꯌꯥꯝꯗꯨꯅ ꯂꯩꯔꯤꯉꯩ ꯏꯇꯣꯗꯣ ꯇꯍꯥ ꯆꯦꯜꯂꯛꯂꯒ ꯌꯥꯏꯁ꯭ꯀꯨꯜ ꯑꯃꯗꯤ ꯊꯝꯕꯧ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯗꯥꯡꯗ ꯎꯃꯪꯗ ꯆꯠꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯝꯃꯤ꯫ ꯃꯌꯥꯝꯗꯣ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯁꯥꯎꯅ ꯌꯥꯏꯁ꯭ꯀꯨꯜꯕꯨ ꯇꯊꯤ ꯆꯩꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯅ, ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯒ ꯋꯥꯈꯜ ꯑꯗꯨꯛ ꯌꯥꯎꯗꯕ, ꯃꯥ ꯑꯃꯅ ꯋꯥꯈꯜ ꯇꯥꯗꯕꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯍꯅꯨꯕ ꯑꯃꯅ, ꯏꯕꯨꯡꯉꯣ ꯄꯥꯊꯧ, ꯌꯨꯝꯗꯣ ꯑꯆꯝꯕ ꯅꯠꯇꯦ, ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯅ ꯌꯨꯝꯁꯤꯟꯗꯨꯅ ꯁꯦꯝꯕꯅꯤ꯫ ꯎꯃꯪꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯕꯗꯤ ꯅꯪꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯊꯦꯡꯅꯗ꯭ꯔꯒ ꯅꯪꯅ ꯊꯦꯡꯅꯕꯅꯤ꯫ ꯅꯪꯗꯤ ꯃꯌꯥꯝꯁꯤꯗꯒꯤ ꯑꯊꯧꯕꯅꯤ꯫ ꯑꯗꯨꯅ ꯆꯠꯂꯨ, ꯌꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯗ ꯂꯦꯞꯇꯨꯅ ꯎꯃꯪ ꯑꯁꯤꯕꯨ ꯈꯨꯔꯨꯝꯖꯧ꯫ ꯑꯩꯅ ꯊꯥꯖꯩ ꯅꯪꯅ ꯍꯥꯏꯕꯗ ꯎꯃꯪ ꯑꯁꯤꯅ ꯁꯣꯏꯗꯅ ꯇꯥꯕꯤꯒꯅꯤ ꯍꯥꯏꯕ꯫ ꯄꯥꯊꯧ ꯇꯞꯅ, ꯍꯣꯏ ꯏꯄꯨ꯫ ꯑꯁꯨꯝꯅ ꯄꯥꯊꯧꯅ ꯎꯃꯪꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯗꯒꯤ ꯌꯨꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯂꯦ꯫ ꯌꯨꯝꯗꯨꯅ ꯍꯦꯛ ꯃꯤꯠꯃꯥꯡꯁꯤꯗ ꯆꯣꯡꯊꯣꯔꯛꯄꯒ ꯈꯪꯍꯧꯗꯦ ꯑꯃꯨꯛꯁꯨ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯣ ꯁꯠ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯡꯗꯣꯔꯛꯂꯒ ꯌꯥꯏꯁ꯭ꯀꯨꯜ ꯑꯃꯗꯤ ꯊꯝꯕꯧ ꯃꯈꯣꯏ ꯑꯅꯤꯗꯣ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯣꯔꯛꯄ꯫ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯈꯨꯟꯖꯥ ꯅꯍꯥ ꯈꯔꯗꯤ ꯆꯪꯁꯤꯟꯗꯨꯅ ꯐꯨꯖꯤꯟꯕ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ꯫ ꯄꯥꯈꯪ ꯅꯍꯥ ꯑꯃꯅ, ꯈꯨꯟ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯋꯥꯐꯝꯗ ꯄꯨꯟꯅ ꯆꯤꯡꯊꯅꯕ ꯊꯧꯔꯥꯡꯕꯤꯔꯝꯕꯒꯤꯗꯃꯛ ꯈꯨꯇꯨꯡꯁꯤ ꯆꯥꯎ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯄꯨꯟꯅ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯅ ꯌꯥꯝꯅ ꯐꯨꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯈꯨꯟꯗꯨꯗꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯣ ꯄꯥꯊꯧꯅ ꯍꯥꯏꯕ ꯅꯤꯌꯣꯝ ꯀꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯎꯃꯪꯗꯨꯗ ꯂꯩꯃꯤꯟꯅꯈꯤ ꯑꯃꯗꯤ ꯄꯥꯊꯧ ꯑꯃꯗꯤ ꯁꯦꯅꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫